ꯑꯩꯈꯣꯏ ꯉꯁꯤꯒꯤ ꯂꯦꯁꯟꯁꯤꯅ ꯐꯤꯒꯔ ꯃꯁꯤꯡ ꯊꯤꯕ ꯍꯥꯏꯇꯥꯔꯦꯀꯣ ꯐꯤꯒꯔꯁꯦ ꯌꯥꯝꯅ ꯇꯣꯏꯅ ꯑꯦꯕ꯭ꯔꯤ ꯀꯝꯄꯤꯇꯤꯇꯤꯞ ꯑꯦꯛꯖꯥꯝ ꯈꯨꯗꯤꯡꯃꯛꯇ ꯌꯥꯝꯅ ꯍꯪꯕ ꯀꯣꯏꯁꯟ ꯑꯃ ꯑꯣꯏꯌꯦ ꯁꯤꯁꯦ ꯑꯗꯨꯒ ꯌꯥꯝꯅꯁꯨ ꯇ꯭ꯔꯤꯛꯀꯤ ꯑꯣꯏꯕꯀꯣ ꯑꯗ ꯑꯩꯈꯣꯏꯅ ꯉꯁꯤ ꯇꯥꯛꯇꯣꯏꯁꯦ ꯑꯌꯥꯝꯕ ꯑꯩꯈꯣꯏꯒꯤ ꯃꯥꯒꯤ ꯁꯣꯔꯠꯀꯠ ꯇ꯭ꯔꯤꯛꯁꯀꯩꯁꯨ ꯇꯥꯛꯀꯅꯦꯕꯀꯣ ꯅꯣꯔꯃꯦꯜꯗꯕꯨꯗꯤ ꯃꯤ ꯃꯁꯤꯡ ꯂꯣꯏ ꯊꯤꯕ ꯍꯩꯅꯅꯦꯕ ꯃꯁꯤꯡ ꯂꯣꯏ ꯊꯤꯕ ꯉꯝꯅꯅꯦꯕ ꯑꯗ ꯀꯣꯏꯁꯟ ꯑꯃꯗ ꯃꯤꯅꯤꯠ 2-3 ꯆꯪꯈꯤꯅꯦꯕꯀꯣ ꯑꯗꯨꯕꯨ ꯑꯦꯛꯖꯥꯝ ꯃꯇꯝꯗꯗꯤ ꯃꯤꯅꯤꯠ ꯑꯃꯗ ꯀꯣꯏꯁꯟ ꯃꯤꯅꯤꯠ ꯑꯃꯗꯅꯦ ꯀꯣꯏꯁꯟ ꯑꯃ ꯊꯨꯅꯗꯦꯕꯀꯣ ꯁꯦꯀꯦꯟꯗ ꯀꯣꯏꯁꯟ ꯑꯃꯁꯦ ꯁꯦꯀꯦꯟꯗ ꯍꯣꯠꯄ ꯂꯣꯏꯁꯟꯒꯗꯕꯅꯦꯕꯀꯣ ꯍꯦꯛ ꯌꯦꯡꯕꯗ ꯈꯪꯒꯗꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯇ꯭ꯔꯤꯛꯁ ꯃꯥꯒꯤ ꯁꯣꯔꯠꯀꯠ ꯃꯌꯥꯝ ꯇꯥꯛꯂꯛꯀꯅꯦꯕꯀꯣ ꯌꯦꯡꯉꯁꯦ ꯉꯁꯤ ꯑꯍꯥꯟꯕ ꯑꯩꯈꯣꯏꯅ ꯄꯥꯏꯗꯣꯏꯁꯦ ꯇ꯭ꯔꯦꯡꯒꯜ ꯄꯥꯏꯅꯦꯕ ꯀꯣ ꯇ꯭ꯔꯦꯡꯒꯜꯁꯦ ꯁꯤ ꯇ꯭ꯔꯦꯡꯒꯜꯁꯦ ꯁꯤ ꯃꯁꯤꯡ ꯊꯤꯖꯦꯕ ꯑꯗꯨꯝ ꯈꯪꯉꯦꯕ ꯑꯃꯇꯪꯅꯦ ꯍꯥꯏꯕꯁꯦ ꯀꯣ ꯑꯗꯨꯗ ꯁꯤꯗ ꯑꯃꯨꯛ ꯑꯩꯈꯣꯏ ꯑꯅꯤ ꯊꯣꯛꯑꯁꯦꯕꯀꯣ ꯗꯛ ꯂꯥꯎꯅ ꯁꯤꯒꯤ ꯐꯤꯒꯔꯁꯤꯗ ꯇ꯭ꯔꯦꯡꯒꯜ ꯀꯌꯥ ꯐꯪꯒꯗꯒꯦꯅ ꯍꯪꯉꯛꯑꯦꯕ ꯀꯣ ꯑꯗꯨ ꯇꯥꯔꯒꯗꯤ ꯌꯥꯝ ꯂꯥꯏꯌꯦꯕ ꯈꯪꯕ ꯖꯁ ꯁꯨꯃꯥꯏꯅ ꯊꯤꯌꯣꯕ 1 2 ꯑꯗꯨ ꯇꯥꯔꯒꯗꯤ ꯁꯤꯒ ꯑꯅꯤꯁꯦ ꯄ꯭ꯂꯁ ꯇꯧꯁꯟꯁꯦꯕꯀꯣ 1 + 2ꯁꯦ 3 ꯇꯥꯏꯌꯦꯕ ꯍꯥꯏꯔꯛꯀꯦꯀꯣ ꯁꯤꯒꯤ ꯑꯍꯨꯝꯁꯦ ꯍꯥꯏꯔꯛꯀꯦꯕ ꯃꯆꯥ ꯑꯃ ꯂꯩꯔꯦ ꯃꯆꯥ ꯑꯃ ꯂꯩꯔꯦ ꯑꯆꯧꯕ ꯑꯃ ꯂꯩꯔꯦ ꯀꯣ ꯑꯍꯨꯝ ꯁꯨꯏꯗꯅꯀꯣ ꯑꯍꯨꯝꯅꯦꯕ ꯁꯤꯗ ꯇꯥꯗꯣꯏ ꯐꯤꯒꯔꯁꯦꯀꯣ ꯑꯗꯨꯕꯨ ꯉꯁꯥꯏ ꯑꯩꯈꯣꯏꯒꯤ ꯇ꯭ꯔꯤꯛꯁꯀꯤ ꯃꯇꯨꯡ ꯏꯟꯅ 1ꯒ 2ꯒꯁꯦ ꯗꯛ ꯂꯥꯎꯅ ꯄ꯭ꯂꯁ ꯇꯧꯔꯀꯥꯟꯗꯅꯦ 3 ꯇꯥꯔꯛꯀꯅꯦꯕ ꯁꯤꯁꯤꯅ ꯇ꯭ꯔꯦꯡꯒꯜ ꯃꯁꯤꯡꯗ ꯑꯣꯏꯕ꯭ꯔꯥ ꯌꯦꯡꯁꯤꯀꯣ ꯑꯆꯧꯕꯁꯤꯃ ꯂꯩꯔꯦ ꯃꯆꯥ ꯑꯅꯤ ꯑꯃ ꯂꯩꯔꯦ ꯑꯣꯏꯔꯦꯀꯣ ꯑꯗꯒꯤ ꯈꯔ ꯑꯃꯨꯛ ꯇꯧꯁꯦ ꯄꯤꯛꯁꯟꯍꯟꯁꯦ ꯃꯁꯤꯡ ꯈꯔ ꯆꯥꯎꯊꯣꯛꯍꯟꯒꯦꯀꯣ ꯁꯤꯗ ꯑꯃꯁꯨ ꯍꯥꯞꯆꯜꯂꯛꯑꯒꯦ ꯑꯃꯁꯨ ꯑꯃꯨꯛ ꯍꯥꯞꯆꯜꯂꯛꯑꯒꯦ ꯑꯃꯁꯨ ꯍꯥꯞꯆꯜꯂꯛꯑꯒꯦ ꯁꯣꯝꯗꯁꯨ ꯍꯥꯞꯆꯟꯒꯦ ꯃꯁꯤꯡ ꯌꯥꯝꯍꯟꯁꯦꯕ ꯍꯥꯏꯕꯗꯤ ꯑꯁꯤꯒꯨꯝꯕ ꯃꯆꯥ ꯃꯁꯨꯗꯤ ꯍꯪꯉꯛꯑꯣꯏꯗꯅꯀꯣ ꯑꯩꯈꯣꯏꯗ ꯑꯦꯛꯖꯥꯝ ꯇꯧꯕ ꯃꯇꯝꯗ ꯁꯤꯃꯨꯛ ꯊꯤꯔꯁꯦꯕ ꯑꯁ ꯁꯤꯗꯩꯗ ꯑꯩꯈꯣꯏꯒꯤ ꯆꯨꯝꯅꯒꯤ ꯅꯣꯔꯃꯦꯜ ꯃꯦꯊꯣꯠꯅ ꯊꯤꯗꯣꯏꯁꯦ ꯇ꯭ꯔꯦꯡꯒꯜ ꯑꯃ ꯂꯩꯔꯦ ꯁꯤꯗ ꯇ꯭ꯔꯦꯡꯒꯜ ꯑꯅꯤ ꯑꯗꯩ ꯁꯤꯗ ꯑꯍꯨꯝ ꯁꯤꯗꯁꯨ ꯐꯣꯝ ꯇꯧꯕ ꯊꯤꯒꯅꯦꯕꯀꯣ ꯑꯗꯣ ꯁꯤꯗꯤ ꯑꯦꯛꯖꯥꯝꯗ ꯁꯤ ꯊꯤ ꯂꯩ ꯇꯥꯔꯒꯗꯤ ꯑꯦꯡꯒꯜꯒ ꯑꯦ ꯕꯤ ꯁꯤꯒ ꯊꯥꯔꯒ ꯊꯤ ꯂꯩ ꯇꯥꯔꯒꯗꯤ ꯃꯤꯅꯤꯠ 10ꯃꯨꯛꯇꯤ ꯆꯪꯈ꯭ꯔꯅꯦꯕ ꯃꯤꯅꯤꯠ 10ꯗꯨꯗꯗꯤ ꯃꯤꯗꯤ ꯀꯣꯏꯁꯟ 10 ꯍꯦꯟꯅ ꯈꯣꯠꯄ ꯂꯣꯏꯁꯟꯈ꯭ꯔꯅꯦꯕꯀꯣ ꯀꯩꯁꯨ ꯅꯪꯉꯔꯣꯏꯕ ꯑꯗꯨꯅ ꯍꯧꯖꯤꯛꯀꯤ ꯇ꯭ꯔꯤꯛꯇꯣ ꯑꯗꯨ ꯐꯣꯂꯣ ꯇꯧꯁꯦꯕ ꯃꯁꯤ ꯍꯥꯟꯅ ꯃꯁꯤꯡ ꯊꯤꯗꯣꯛꯑꯁꯦ ꯎꯠꯂꯝꯃꯀꯣ 1 2 3 4 5 6 7 8 ꯀꯣ ꯁꯤꯒꯩꯁꯦ ꯄ꯭ꯂꯁ ꯇꯛ ꯇꯧꯁꯜꯂꯁꯦꯕ ꯈꯪꯕ꯭ꯔꯥ 1 + 2 + 3 + 4 + 6 7 8 ꯀꯣ ꯏꯁ ꯀꯣ 2 ꯑꯩꯁꯦ ꯄ꯭ꯂꯁꯇ ꯀꯌꯥ ꯈꯣꯠꯂꯝꯒꯅꯤ ꯌꯦꯡꯁꯤ 2 3 3 3ꯗ 9 ꯑꯃ ꯂꯩꯔꯦꯀꯣ 9 ꯑꯃ ꯂꯩꯔꯦ 16 ꯁ꯭ꯋꯥꯏ ꯁꯤ ꯌꯧꯈ꯭ꯔꯦ ꯑꯗꯨꯗꯤ 7ꯒ 6 ꯀꯩꯅꯣ 7 ꯁꯤꯗ ꯂꯧꯊꯣꯛꯑꯗꯤ 14 ꯂꯩꯔꯦ ꯑꯗꯨꯒ ꯁꯤꯗ ꯆꯠꯈ꯭ꯔꯗꯤ 21 ꯀꯣ 21 ꯂꯩꯔꯦ 22 18 8 9 2 3 ꯇꯥꯗꯤ ꯁꯤꯗ 39 ꯇꯥꯔꯦꯕ ꯀꯣ ꯇꯥꯕ꯭ꯔꯥ ꯆꯨꯝꯕ꯭ꯔꯦ ꯑꯃꯨꯛ ꯆꯨꯝꯕ꯭ꯔꯦꯀꯣ 2 3 3 9 9 ꯀꯣ ꯑꯗꯨ ꯇꯥꯗꯤ ꯁꯤꯗ 9 ꯑꯃ ꯂꯩꯔꯦꯀꯣ 6 7 21 ꯇꯥꯕ꯭ꯔꯥ ꯂꯣꯏꯗꯤ ꯂꯣꯏꯔꯦꯍꯦ ꯌꯥꯝ ꯀꯨꯏ ꯆꯪꯗ꯭ꯔꯥ ꯌꯥꯝ ꯀꯨꯏ ꯆꯪꯉꯤꯀꯣ ꯌꯥꯝ ꯈꯨꯠꯂꯛ ꯇꯥꯔꯒꯗꯤ ꯑꯃꯃꯨꯛ ꯇꯥꯛꯀꯦꯕ ꯌꯥꯝ ꯊꯤꯅ ꯂꯥꯏꯕ ꯑꯃ ꯁꯨꯃꯥꯏꯅ ꯌꯥꯝꯃꯛ ꯇꯥꯔꯒꯗꯤ ꯍꯧꯖꯤꯛꯀꯤ ꯄ꯭ꯂꯁ ꯇꯧꯕꯗꯨꯗ ꯃꯤꯅꯤꯠ ꯀꯌꯥ ꯆꯠꯈ꯭ꯔꯦ ꯃꯤꯅꯤꯠ ꯑꯃ ꯃꯌꯥꯗ ꯂꯣꯏꯁꯟꯈ꯭ꯔꯦꯕꯀꯣ ꯍꯧꯖꯤꯛꯀꯤ ꯇꯥꯛꯇꯣꯏꯕ ꯃꯦꯊꯣꯠꯁꯦ ꯈ꯭ꯋꯥꯏꯗꯒꯤ ꯂꯥꯏꯕ ꯃꯦꯊꯣꯠꯅꯦꯕꯀꯣ ꯅꯪ ꯁꯤꯁꯤꯕꯨ ꯈꯪ ꯇꯥꯔꯒꯗꯤꯅꯦ ꯈꯪꯕ꯭ꯔꯥ ꯑꯦꯚ꯭ꯔꯤ ꯇ꯭ꯔꯦꯡꯒꯜꯒꯤ ꯐꯤꯒꯔ ꯈꯨꯗꯤꯡꯃꯛꯁꯦ ꯅꯪ ꯂꯣꯏ ꯁꯣꯜꯕ ꯇꯧ ꯉꯝꯅꯦꯕ ꯁꯤꯗ ꯑꯩꯈꯣꯏꯅ ꯐꯣꯔꯃꯨꯂꯥ ꯑꯃ ꯁꯤꯖꯤꯟꯅꯩꯌꯦꯕꯀꯣ ꯀꯩ ꯐꯣꯔꯃꯨꯂꯥ ꯍꯥꯏꯕ ꯃꯇꯝꯗ ꯁꯝ ꯑꯣꯐ ꯅꯦꯆꯔꯦꯜ ꯅꯝꯕꯔꯅꯀꯣ ꯀꯃꯥꯏꯅ ꯇꯧꯕ n ꯂꯩꯔꯅꯤ n + 1 ꯀꯣ ꯗꯤꯚꯥꯏꯗꯦꯠ ꯕꯥꯏ 2 ꯑꯗꯨꯗꯤ ꯁꯤꯗ ꯑꯩꯈꯣꯏꯒꯤ nꯁꯦ ꯁꯤꯗ 8 ꯑꯣꯏꯔꯅꯤ ꯀꯣ ꯁꯤꯗꯤ ꯈꯪꯉꯝꯃꯅꯤ 8 ꯂꯥꯛꯑꯅꯤ ꯏꯟꯇꯨ 8 + 1 ꯁꯤ ꯏꯟꯇꯨ ꯊꯝꯒꯨꯝꯁꯤ ꯑꯗꯨꯒ ꯁꯤꯗ 2 ꯂꯥꯛꯑꯅꯤ ꯀꯣ ꯑꯗꯒꯤ ꯁꯤꯗ 8 ꯏꯟꯇꯨ 9 ꯂꯥꯛꯑꯅꯤ ꯁꯤꯗ 2 ꯂꯥꯛꯑꯅꯤ ꯀꯣ 8 9 72 2 ꯂꯥꯛꯑꯅꯤ 2 3 6 ꯀꯌꯥ 3 6 12 ꯂꯩꯔꯦ 2 6 12 ꯀꯣ ꯁꯤ ꯂꯥꯜꯂꯝꯃꯤꯖꯣ ꯇꯣ ꯌꯥꯝ ꯁꯥꯡꯉꯁꯨ ꯄ꯭ꯂꯁ ꯇꯧꯕꯗꯣ ꯂꯥꯜꯂꯛꯏꯁꯤꯅꯦꯕ ꯍꯥꯏꯕ 36 ꯇꯥꯒꯗꯕꯅꯦꯕ ꯁꯤꯗ ꯀꯣ ꯑꯗꯨꯅ
시지나 ꯈ꯭ꯋꯥꯏꯗꯒꯤ ꯂꯥꯏ ꯃꯦꯊꯣꯠꯅꯦꯕꯀꯣ ꯒ꯭ꯌꯥꯟ ꯇꯥꯕ꯭ꯔꯥ ꯒ꯭ꯌꯥꯟ ꯇꯥꯕ꯭ꯔꯥ ꯈ꯭ꯋꯥꯏꯗꯒꯤ ꯂꯥꯁꯀꯤ ꯗꯤꯖꯤꯠꯁꯦ 시지다네 시지가 masing amagi into tawniba karamba masing hai taragadi sidagi chawba ama hingat pai tare ade 9 time habdi sida plus 1 afan daga 9 leidana ko aduna sigi 9 je mag into to saledana adu duga 2 na divide sa taw thone ba ko answer do tar ne ba sidina nano second adu lu samgam ne ba question da fa yeng ba ga oh ai ne ta di sa ai 9 ga into to ga lu samgam ne ba si trick se 신전 나오비요 신전 도비요 아두가 시즌나 크라 라이브 메토드 네보고 쟁가 크라 아루범 덤 라케고 시보티 라이고 시보 딱라이 가나 뭐 칼람가니 아도 칸다버게 좀 영자사니 아 기타 무슬라케 한닥시다 딱 애반 무슬라케 봐 자 아이 약바디가 티레스 시도 트랭글 한번 내려보고 로로 뜨니까 양부 돌아로 이게 아니네 가라 있다 봐가 자 시계 시가지 필요하면 봐 거 아들가 시다 머신 티고 하라면 봐거 아다디 가만히 티게 되게 하면 된다 징도 좀 루브 말이고 호이 루즈 좀 루브자네 아도 루홀라로이 바이나 호지 아까 삼절라네 봐 시금바 피거다네고 아코이나 원 하나부터 아코이나 칸두시 칸바 시마나 피랑게라 사이다 빵압다 합절랑게라 카마고 하닝바 합선자노 봐 칸바 아코이나 시다 칸두이세 베세 마기 하이브디 시네 시게 어홈세 아시는 메인 네버 시다 고 아도금도 우비아드리바 아다라가디 머신 티브 호로지 고시다 1, 2, 3, 4, 5, 6, 7 ko 1, 2, 1, 2 sida momo hang pe sida 7 mo sakre sida 1, 2 mo hore isa kari gino na har ga momo hang pe ba ko adu da adu hangak taragadi adu hangiba mi do question je phasana gyan ta chi habane ba ko हाइबदी सिना ट्रेंगल अमा फॉर्म तौरे सिगी बेस सिना को अदुगा तोंगान ब ट्रेंगल अमा मु सिगी बेस सिना मु फॉर्म तौदे ने बा खामरा तोंगान मा ट्रेंगल ने बको अतागा दिसि प्लस तब हरसे बको सेदिंग साइ फॉर्म आदो सिना बा याद्रे को 2 गा 3 गा 3 लाने प्लस सिगी 3 अमा दुगा सिगी सिदा दिसिना बा यारि को सिंग जाव ने सिना याइ को सिदा दिसिना याइ सिदा दिसिना याइ को Sabian lani tadi Sabian into kata Raja 56 go to the 4 to 36 go 23 plus 23 lani bako is go to 23 or 30 triangle form down hai basida gyan tabra 시금바 쿠션 지부 핵 비라마가디고 아코이나 파스타 칸거디제 시게 베시네 바함라 시게 베시제 시게 베시 같은 아코이나 지수시도 우데제 시게 베시다 트랭글 캬 폼 더위 시게 베시다 트랭글 캬 폼 더위 시게 베시다 트랭글 캬 폼 더위 아두 nga사이 아코이나 파리바 폼라 징도 아두가 짜만나 시도 좀 어떤 파선되네 바고 하이브디 nga사이 그 머싱 티기바 코키바 미암도 아다 nga사이게 시게 폼나 풀업 오이나 판바디 야다베 와네 바함라 amomni palaga samjan ba yae ba ko haji ane samjal lai se simok sina ba ko smana samjal lak ba yae ba ko aduna si smana dum samjal lak ba yae base ma na khangdo ni base to tengal kya form to wi yengani sita to tengal kya form to wi ure sita tengal kya form to wi khangani go aduga plus to salaga 30 aduge sibol lai re ada khat triki ba mo ha jalaksa khat triki mo ha jalake fine to salake 그래서 y 자 스마트 비례고 시는 정강 머신 게 아티오나 항해 보시도서 거 아우다디 라이브만 보니고 까고 들으자 시나 코니 우도 있어요 하지기도 많아네 베이스 갔다 오 하이디 막 하시 많이 찍은 거지 1 2 3 4 괜찮아
ꯌꯥꯕ꯭ꯔꯥ ꯇꯥꯏꯀꯣ 시ꯒꯤ ꯕꯦꯁ ꯃꯁꯤꯡ ꯊꯤꯌꯣꯕ ꯁꯤꯒꯤ ꯕꯦꯁ ꯃꯁꯤꯡꯗꯨꯅ ꯇ꯭ꯔꯦꯡꯒꯜ ꯃꯁꯤꯡ ꯑꯣꯏꯗꯣꯏꯅꯦꯕ ꯑꯗꯨ ꯇꯥꯔꯒꯗꯤ ꯁꯤꯗ ꯑꯗꯨꯝ 4 ꯂꯩꯔꯦꯕ ꯀꯣ ꯑꯗꯨꯗꯒꯤ ꯑꯃꯨꯛ ꯑꯦꯛꯖꯥꯃꯤꯅꯔꯗꯨꯅ ꯈꯔ ꯁꯥꯇ꯭ꯔꯁꯦ ꯈꯔ ꯉꯥꯎꯍꯜꯂꯒꯦꯅꯀꯣ ꯁꯨꯃꯥꯏꯅ ꯗꯕꯜ ꯑꯃꯨꯛ ꯆꯤꯡꯁꯤꯜꯂꯝꯃꯦꯕ ꯈꯪꯕ꯭ꯔꯥ ꯆꯤꯡꯁꯤꯜꯂꯝꯃꯦꯕ ꯁꯤ ꯑꯣꯏꯔꯗꯤ ꯈꯤꯇꯪ ꯂꯨꯔꯛꯑꯦꯀꯣ ꯁꯤꯗꯅ ꯑꯃꯨꯛ ꯁꯨꯃꯥꯏꯅ ꯑꯃꯨꯛ ꯂꯥꯛꯑꯅꯦꯕ ꯉꯁꯥꯏꯒꯤ ꯁꯨꯃꯥꯏꯅ ꯃꯁꯤꯡ ꯊꯤꯕꯗꯣ ꯑꯗꯨꯃꯥꯏꯅ 1 2 1 2 1 2 1 2 ꯁꯤꯗꯁꯨ ꯑꯃꯨꯛ 1 2 3 4 5 6 7 8 ꯂꯥꯛꯇ꯭ꯔꯤꯁꯦ ꯀꯩꯒꯤꯅꯣ ꯑꯃꯨꯛ ꯍꯪꯉꯛꯀꯅꯤꯀꯣ ꯑꯩ ꯉꯁꯥꯏ ꯍꯥꯏꯕꯗꯣ ꯕꯦꯁꯁꯦ ꯁꯤꯅ ꯇ꯭ꯔꯦꯡꯒꯜ ꯑꯃ ꯐꯣꯝ ꯇꯧꯔꯦ ꯁꯤꯅ ꯇ꯭ꯔꯦꯡꯒꯜ ꯑꯃ ꯐꯣꯝ ꯇꯧꯔꯦ ꯁꯤ ꯇ꯭ꯔꯦꯡꯒꯜ ꯑꯃ ꯐꯣꯝ ꯇꯧꯔꯦꯕ ꯀꯣ ꯑꯗꯨꯅꯅꯦ ꯂꯥꯛꯇ꯭ꯔꯤꯁꯦ ꯑꯗꯨ ꯁꯤ ꯀꯩ ꯇꯥꯔꯦ 3 ꯀꯣ 3 3 3 4 12 ꯑꯗꯨꯇꯥꯔꯒꯗꯤ ꯁꯤꯅ ꯐꯣꯝ ꯇꯧ ꯁꯤꯒꯤ ꯐꯤꯒꯔꯁꯤꯅ ꯐꯣꯝ ꯇꯧꯗꯣꯔꯤꯕ ꯇ꯭ꯔꯦꯡꯒꯜꯁꯦ 12ꯅꯦꯕ ꯈꯪꯕ꯭ꯔꯥ ꯒ꯭ꯌꯥꯟ ꯇꯥꯕ꯭ꯔꯥ ꯁꯤꯒꯤ ꯐꯤꯒꯔꯁꯤꯅ ꯐꯣꯝ ꯇꯧꯗꯣꯔꯤꯕ ꯇ꯭ꯔꯦꯡꯒꯜ ꯃꯁꯤꯡꯁꯦ ꯄꯨꯟꯅ 23ꯅꯦꯕꯀꯣ ꯑꯗꯣ ꯁꯤꯃ ꯈꯪꯖꯟꯕꯤꯔꯣ ꯑꯗꯨꯒꯅꯦ ꯉꯁꯥꯏꯒꯤ ꯏꯁꯀ꯭ꯋꯥꯔꯗ ꯑꯃ ꯇꯧꯁꯟꯕꯤ ꯑꯃ ꯂꯩꯕꯗꯣ ꯑꯗꯨꯗꯨꯇꯪꯒ ꯇꯧꯔꯝꯁꯤꯀꯣ ꯍꯥꯏꯕꯗꯤ ꯑꯗꯨꯗꯣ ꯌꯥꯝꯅ ꯍꯪꯅꯕ ꯃꯥꯜꯂꯦꯕ ꯀꯣꯏꯁꯟꯗꯁꯨ ꯑꯟꯁꯔꯗ ꯀꯣꯏꯁꯟꯗ ꯍꯪꯅꯕ ꯃꯇꯝꯗꯁꯨꯀꯣ ꯁꯦ ꯁꯤꯒꯤ ꯐꯤꯒꯔꯁꯦ ꯑꯦꯛꯖꯥꯝꯗ ꯌꯥꯝ ꯇꯣꯏꯅ ꯍꯪꯕ ꯐꯤꯒꯔꯅꯤ ꯍꯣꯏ ꯁꯤ ꯃꯃꯥꯡꯗ ꯃꯆꯥ ꯑꯝꯇꯪ ꯍꯥꯟꯅ ꯍꯥꯞꯄꯝꯒꯦ ꯈꯔ ꯈꯪꯍꯧꯅꯕ ꯁꯦ ꯁꯤꯒꯤ ꯌꯦꯛꯄ ꯑꯣꯟꯅꯔꯦ ꯁꯤꯒꯤ ꯐꯤꯒꯔꯁꯦ ꯁꯤꯗꯅꯦ ꯇ꯭ꯔꯦꯡꯒꯜ ꯀꯌꯥ ꯂꯩꯒꯦꯅ ꯍꯪꯖꯜꯂꯛꯑꯦꯕꯀꯣ ꯑꯗꯨꯝ ꯑꯩꯈꯣꯏꯒꯤ ꯅꯣꯔꯃꯦꯜ ꯃꯦꯊꯠ ꯑꯗꯨꯝ ꯌꯦꯡꯕ ꯌꯥꯏꯀꯣ 1 2 3 4 ꯂꯩꯔꯦ ꯑꯗꯨꯒ ꯁꯤꯁꯤꯅ ꯑꯣꯏꯔꯒ ꯑꯃꯃꯨꯛ ꯂꯩꯔꯦ ꯁꯤꯅ ꯑꯣꯏꯔꯒ ꯑꯃꯃꯨꯛ ꯂꯩꯔꯦ ꯁꯤꯅ ꯑꯃꯃꯨꯛ ꯂꯩꯔꯦ ꯑꯃꯃꯨꯛ ꯂꯩꯔꯦ ꯇ꯭ꯔꯦꯡꯒꯜ 9 ꯂꯩ ꯈꯪꯉꯤꯀꯣ ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯁꯨꯃꯥꯏꯅ ꯌꯦꯡꯉꯔꯣꯏꯕ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯗꯤ ꯆꯨꯝꯅꯒꯤ ꯅꯣꯔꯃꯦꯜꯗꯧꯅ ꯌꯦꯡꯕꯒꯤ ꯃꯇꯝꯁꯦ ꯅꯠꯇ꯭ꯔꯕꯅꯦꯕ ꯑꯩꯈꯣꯏꯗꯤ ꯂꯥꯏꯔꯤꯛꯁꯦ ꯂꯥꯏꯔꯤꯛꯀꯥꯁꯦ ꯀꯥꯕꯛ ꯀꯥꯕꯛ ꯇꯝꯖꯔꯛꯇꯨꯅ ꯈꯔꯒꯗꯤ ꯁꯤꯡꯖꯔꯛꯑꯕ ꯃꯤꯅꯦꯕꯀꯣ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯁꯤꯗ ꯇꯧꯗꯣꯏꯁꯦ ꯅꯪ ꯑꯗꯨꯃꯥꯏꯅ ꯊꯤꯕꯗꯣ ꯗꯣ ꯌꯥꯝꯅ ꯀꯣꯏꯃꯜꯂꯦ ꯑꯩꯈꯣꯏꯅ ꯍꯥꯏꯗꯣꯏꯁꯦ ꯁꯨꯃꯥꯏꯅ ꯊꯤꯁꯦ ꯁꯤꯅ ꯈꯔ ꯂꯥꯏꯕꯅꯦ ꯍꯥꯏꯗꯣꯏꯅꯦꯕ 1 2 3 4 ꯀꯣ ꯑꯗꯨꯒ ꯁꯤꯗ ꯇꯥꯔꯛꯏꯕ ꯃꯁꯤꯡꯁꯦ ꯁꯤꯗꯅꯦ ꯈꯪꯕ꯭ꯔꯥ ꯇꯨꯅ ꯁꯠ ꯄꯨꯔꯤꯁꯜꯂꯣꯕ ꯍꯥꯏꯗꯤ ꯇꯨꯅ ꯁꯠ ꯗꯤꯚꯥꯏꯠ ꯃꯜꯇꯤꯄ꯭ꯂꯥꯏ ꯇꯧꯁꯜꯂꯣꯕꯀꯣ 4  into 2 is equal to 8 ꯒ꯭ꯌꯥꯟ ꯇꯥꯏꯀꯣ ꯍꯥꯏꯕꯗꯤ ꯁꯤ ꯇꯥꯔꯛꯏꯕ ꯃꯁꯤꯡꯗꯨꯗ ꯇꯨꯅ ꯏꯟꯇꯨ ꯇꯧ ꯇꯥꯔꯒꯗꯤ ꯁꯤ ꯇ꯭ꯔꯦꯡꯒꯜ ꯃꯁꯤꯡꯗꯣ ꯐꯪꯒꯅꯦꯕꯀꯣ ꯑꯗꯨꯃꯥꯏꯅ ꯁꯤꯗꯁꯨ ꯌꯦꯡꯉꯁꯦꯕ ꯑꯩꯅ ꯈꯔ ꯄꯤꯛꯁꯟꯅꯕꯩ ꯋꯥꯅꯤ ꯑꯍꯥꯟꯕꯒꯤꯁꯦꯀꯣ ꯁꯤꯗ ꯍꯧꯔꯛꯑꯁꯤꯀꯣ 1 2 3 4 5 6 7 8 9 ꯂꯩꯔꯦ ꯑꯗꯨ ꯇꯥꯔꯒꯗꯤ 8 into 2 is equal to 16 ꯒ꯭ꯌꯥꯟ ꯇꯥꯕ꯭ꯔꯣ ꯉꯁꯥꯏꯒꯤ ꯁꯤꯒꯤ ꯈꯥꯔꯤꯕ ꯇ꯭ꯔꯦꯡꯒꯜ ꯃꯁꯤꯡꯁꯤꯡꯁꯦ ꯁꯤꯅ ꯍꯥꯟꯅ ꯃꯁꯤꯡ ꯊꯤꯗꯣꯛꯁꯦꯕꯀꯣ ꯁꯤꯕꯨ ꯐꯪ ꯇꯥꯔꯒꯗꯤꯅꯦ ꯁꯤꯒ ꯐꯪꯉꯛꯏꯕ ꯃꯁꯤꯡꯗꯣ ꯍꯥꯏꯗꯤ ꯂꯥꯁꯀꯤ ꯗꯤꯖꯤꯠꯇꯣ ꯑꯗꯅꯦ ꯇꯨꯅ ꯐꯠ ꯂꯥꯎꯅ ꯏꯟꯇꯨ ꯇꯧꯁꯟꯕꯩ ꯋꯥꯅꯦꯕ ꯑꯗꯨꯒ ꯑꯗꯨꯝ ꯁꯤꯒꯤ ꯐꯤꯒꯔꯁꯤꯅ ꯇ꯭ꯔꯦꯡꯒꯜ ꯀꯌꯥ ꯐꯣꯝ ꯇꯧꯕ ꯉꯝꯃꯦ ꯍꯥꯏꯕꯗꯣ ꯑꯗꯨ ꯊꯣꯛꯂꯛꯑꯅꯦꯕ 16 ꯀꯣ ꯌꯥꯕ꯭ꯔꯥ ꯌꯥꯏꯀꯣ ꯌꯥꯝ ꯃꯥꯜꯂꯤꯗ ꯌꯥꯏꯀꯣ ꯑꯗꯨ ꯇꯥꯔꯒꯗꯤꯅꯦ ꯈꯤꯇꯪ ꯑꯃ ꯂꯨꯍꯜꯂꯛꯀꯦꯀꯣ ꯑꯣꯀꯦ ꯉꯁꯥꯏꯒꯤ ꯁꯤꯕꯨ ꯌꯥꯔꯤ 시계 ꯃꯔꯛꯁꯤꯗꯅꯦ ꯇ꯭ꯔꯦꯡꯒꯜ ꯁ꯭ꯀ꯭ꯋꯥꯔ ꯑꯃꯃꯨꯛ ꯍꯥꯞꯆꯤꯜꯂꯛꯁꯦꯕ ꯃꯁꯤꯡꯗꯣ ꯇ꯭ꯔꯦꯡꯒꯜ ꯃꯁꯤꯡ ꯍꯥꯏꯗꯤ ꯇ꯭ꯔꯦꯡꯒꯜ ꯃꯁꯤꯡ ꯌꯥꯝꯈꯠꯍꯟꯁꯦꯕꯀꯣ ꯁꯨꯃꯥꯏꯅ ꯑꯃꯃꯨꯛ ꯍꯥꯞꯆꯤꯜꯂꯛꯀꯦꯕ ꯗꯛꯁ ꯂꯥꯎꯅ ꯍꯥꯞꯆꯤꯜꯂꯛꯑꯦ ꯀꯣ ꯁꯤ ꯍꯥꯞꯆꯤꯜꯂꯛꯑꯦꯕ ꯍꯧꯖꯤꯛ ꯉꯁꯥꯏꯒꯤ ꯅꯣꯔꯃꯦꯜ ꯃꯦꯊꯣꯠ ꯍꯥꯏꯕꯗꯤ ꯁꯨꯃꯥꯏꯅ 1 2 3 4 ꯊꯤꯕꯗꯣ ꯁꯤꯗꯁꯨ ꯊꯤꯕꯕꯨꯗꯤ ꯌꯥꯅꯤ ꯇꯧꯔꯒꯁꯨ ꯑꯩꯅ ꯈꯟꯕꯗ ꯄꯨꯡ ꯑꯃ ꯑꯅꯤꯃꯨꯛꯇ ꯆꯪꯗꯧ ꯃꯥꯜꯂꯦꯀꯣ ꯆꯪꯅꯤꯀꯣ ꯃꯥꯅꯦ ꯆꯪꯅꯤ ꯑꯗꯨꯗꯨꯅ ꯑꯦꯛꯖꯥꯝꯗꯒ ꯁꯨꯃꯥꯏꯅ ꯍꯪꯖꯜꯂꯛꯑꯗꯤ ꯁꯤ ꯀꯣꯏꯁꯟꯁꯤꯗ ꯈꯨꯝꯅꯤꯡꯒꯗꯕ ꯃꯇꯝ ꯂꯣꯏꯈꯤꯕꯒꯤ ꯐꯤꯕꯝꯅꯦꯕ ꯑꯗꯨꯅꯅꯦ ꯑꯩꯈꯣꯏꯅ ꯇ꯭ꯔꯤꯛꯁ ꯃꯌꯥꯝ ꯑꯃ ꯊꯤꯔꯒ ꯀꯗꯥꯏꯗ ꯀꯩ ꯌꯥꯎꯒꯦ ꯍꯥꯏꯅ ꯊꯤꯔꯒ ꯑꯩꯈꯣꯏꯅ ꯄꯨꯊꯣꯔꯛꯏꯁꯦꯀꯣ
ꯑꯩꯅꯕꯨꯗꯤ ꯄꯨꯊꯣꯛꯄ ꯅꯠꯇꯦꯀꯣ ꯑꯩꯈꯣꯏ ꯑꯣꯖꯥꯈꯩꯅ ꯄꯨꯊꯣꯔꯛꯄꯅꯦ ꯑꯗ ꯑꯩꯅꯁꯨ ꯁꯨꯝ ꯃꯇꯧ ꯇꯝꯃꯛꯄꯩ ꯋꯥꯅꯤ ꯑꯗ ꯁꯤꯗꯁꯨ ꯉꯁꯥꯏꯒꯤ ꯑꯗꯨꯃꯥꯏꯅ ꯃꯁꯤꯡ ꯊꯤꯗꯣꯛꯑꯅꯦꯕ ꯁꯤꯗꯁꯨꯀꯣ ꯍꯥꯏꯗꯤ ꯑꯍꯥꯟꯕꯒꯤ ꯁ꯭ꯀ꯭ꯋꯥꯔ ꯑꯍꯥꯟꯕꯁꯦ ꯑꯆꯧꯕ ꯁ꯭ꯀ꯭ꯋꯥꯔꯁꯦ ꯁꯤ ꯍꯥꯟꯅ ꯃꯁꯤꯡ ꯊꯤꯗꯣꯛꯁꯦꯕꯀꯣ 1 2 3 4 5 6 7 8 ꯑꯗꯨꯇꯥꯔꯒꯗꯤ ꯅꯤꯌꯣꯝꯒꯤ ꯃꯇꯨꯡ ꯏꯟꯅ 8 into 2 is equal to 18 ꯀꯣ ꯃꯄꯥꯟꯒꯤ ꯁ꯭ꯀ꯭ꯋꯥꯔꯁꯤꯅ ꯐꯣꯝ ꯇꯧꯒꯗꯕ ꯇ꯭ꯔꯦꯡꯒꯜ ꯃꯁꯤꯡꯗꯣ ꯁꯤꯗ ꯂꯩꯔꯦꯀꯣ ꯃꯅꯨꯡꯒꯤ ꯁ꯭ꯀ꯭ꯋꯥꯔ ꯑꯃꯃꯨꯛ ꯂꯩꯔꯤꯕꯅꯤꯅꯀꯣ ꯃꯅꯨꯡꯒꯤꯁꯤꯅ ꯑꯃꯨꯛ ꯊꯤꯔꯛꯁꯦꯕꯀꯣ 1 2 3 4 5 6 7 8 ꯇꯥꯅꯤ ꯁꯤꯗꯁꯨ 2 is equal to 18 ꯀꯣ 18 ꯑꯅꯤꯗꯤ 36 ꯁꯦ ꯍꯥꯏꯔꯤꯕ ꯄꯤꯔꯝꯃꯤꯕ ꯁꯤꯒꯤ ꯐꯤꯒꯔꯁꯦ ꯁꯤꯁꯤꯅ ꯐꯣꯝ ꯇꯧꯕ ꯌꯥꯒꯗꯧꯔꯤꯕ ꯇ꯭ꯔꯦꯡꯒꯜ ꯃꯁꯤꯡꯁꯦ 36ꯅꯦꯕ ꯑꯗꯨꯇꯥꯔꯒꯗꯤ ꯂꯥꯏꯔꯦꯀꯣ ꯁꯤꯗꯗꯤ ꯁ꯭ꯀ꯭ꯋꯥꯔ ꯑꯃ ꯄꯤꯁꯜꯂꯝꯒꯦꯔꯥ ꯑꯃꯨꯛ ꯄꯤꯁꯜꯂꯝꯒꯦꯔꯥ ꯁꯤꯗ ꯆꯞ ꯃꯥꯟꯅꯔꯅꯦꯕ ꯒ꯭ꯌꯥꯟ ꯇꯥꯕ꯭ꯔꯥ ꯇꯥꯏꯀꯣ ꯑꯗꯨ ꯁꯤꯗꯁꯨ ꯐꯣꯔꯃꯨꯂꯥ ꯑꯃꯃꯨꯛ ꯊꯣꯛꯂꯛꯑꯦꯀꯣ ꯐꯤꯒꯔꯗꯣ ꯆꯞ ꯃꯥꯟꯅ ꯇꯥꯔꯒꯗꯤ ꯑꯍꯥꯟꯕꯒꯤ ꯇꯥꯔꯛꯏꯕ ꯑꯟꯁꯥꯔꯗꯨꯗ ꯑꯃꯨꯛ ꯁꯤꯒꯤ ꯃꯅꯨꯡꯒꯤ ꯀꯩꯅꯣ ꯕꯣꯛꯁ ꯃꯁꯤꯡ ꯁ꯭ꯀ꯭ꯋꯥꯔ ꯃꯁꯤꯡꯁꯤꯅ ꯏꯟꯇꯨ ꯇꯧꯔꯒꯗꯤ ꯑꯟꯁꯥꯔ ꯑꯃꯨꯛ ꯐꯪꯉꯦꯅ ꯑꯃꯨꯛ ꯊꯣꯛꯂꯛꯑꯦꯀꯣ ꯁꯤꯅꯤ ꯂꯣꯏꯔꯦ ꯉꯁꯤꯒꯤ ꯑꯗ ꯀꯔꯝꯕ ꯑꯃꯨꯛ ꯇꯧꯁꯤ ꯀꯔꯝꯕ ꯐꯤꯒꯔ ꯒ꯭ꯌꯥꯟ ꯇꯥꯗꯦ ꯍꯥꯏꯕꯗꯨꯁꯨ ꯍꯥꯏꯕꯤꯔꯛꯑꯣ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ PDF ꯐꯥꯏꯜ ꯑꯩꯈꯣꯏꯅ ꯇꯥꯛꯏꯁꯤꯒꯤ ꯃꯦꯇꯔꯤꯌꯦꯜꯁ ꯑꯣꯏꯅ PDF ꯐꯥꯏꯜ ꯄꯥꯝꯕꯤꯔꯒꯁꯨ ꯑꯩꯈꯣꯏꯒꯤ ꯗꯤꯁꯀ꯭ꯔꯤꯞꯁꯟꯗ ꯑꯩꯈꯣꯏꯒꯤ ꯂꯤꯡ ꯇꯦꯂꯤꯒ꯭ꯔꯥꯝꯒꯤ ꯂꯤꯡ ꯍꯥꯞꯆꯕꯅꯤ ꯇꯦꯂꯤꯒ꯭ꯔꯥꯝꯗꯨꯗ ꯑꯗꯨꯝ ꯖꯣꯏꯟ ꯇꯧꯕꯤꯔꯛꯑꯣ ꯑꯗꯨꯝ ꯄ꯭ꯔꯥꯏꯚꯦꯁꯤꯅꯤ ꯐꯣꯟ ꯅꯝꯕꯔ ꯀꯩꯝ ꯊꯣꯛꯇꯕꯅꯤ ꯑꯗꯨꯒ ꯑꯗꯨꯗ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯗꯤ ꯃꯦꯇꯔꯤꯌꯦꯜꯁꯤꯡꯁꯦ PDF ꯐꯥꯏꯜ ꯑꯣꯏꯅ ꯂꯣꯏꯅꯃꯛ ꯑꯞꯂꯣꯗ ꯇꯧꯖꯒꯅꯤ ꯑꯗꯨꯒ ꯑꯔꯣꯏꯕꯗ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕ ꯀꯥꯎꯕꯤꯒꯅꯨ ꯑꯗꯨꯒ ꯁꯕꯁꯀ꯭ꯔꯥꯏꯕ ꯂꯣꯏꯔꯒ ꯕꯦꯜ ꯕꯇꯟ ꯑꯃ ꯅꯝꯕꯤꯔꯝꯃꯣ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯅ ꯊꯥꯒꯠꯂꯛꯄ ꯚꯤꯗꯤꯑꯣꯈꯩꯁꯦ ꯑꯗꯨꯝꯅ ꯍꯦꯛ ꯊꯥꯒꯠꯄꯒ ꯎꯅꯕꯒꯤꯗꯃꯛꯇ ꯊꯦꯡꯛ ꯌꯨ ꯌꯥꯏꯐꯔꯦ